अहानबदा मरुइबा पाउ नुमिनिनी चथगदबा 12 सुबा मणिपुर लेजिस्लेटिव असेंबली की अहुम सुबा मिफम गसीदगी हौख्रे गसी अहोब नुमिता मणिपुर की गवर्नर ला गणेशना महाकी वारोल असेंबली दा थमखिबगा लोइनना लेखिद्रबा हाउस की मेंबर ओइरंबा सिंगी मफमदा अवाबा फोंदोख्रे इंडो म्यांमार बॉर्डर की फाइसी विलेज दा पोपी यानबा चटपदा मांगखिबदगी हौजिक फाउबा मफम खंगदना लेरिबा वीडियो पर्सनल प्रेमानंद मखाताना थिरुनबा ngasi मियोय चामा कुंथ्राना साबा सिक्योरिटी टीम अमा खोंसानख्रे ममांग था जनवरी 19 दा मसागी मयुम मनाक्ता नोंगमैना कापतुना हातखिबा बीजेपी मणिपुर प्रदेश की एक्स सर्विसमैन सेल की कन्वेनर लाइश्रम रामेश्वर की मिहात कमरी लेना थौबाल पुलिस फादुना पुलिस कस्टडी दा लेरखिबा आरटीआई एक्टिविस्ट वाहेंगबम जॉय कुमार जुडिशियल रिमांड जेल थाजिनख्रे मणिपुर स्टेट पंचायत परिषद की मिहुत कांगबू अमा दिल्ली दा चतुना मखोगी तोंगान तोंगानबा डिमांड संग पीबिनबा प्राइम मिनिस्टर की ऑफिस ता अइबा चेरोल पीदुना वाकतख्रे खुरुमजेरी इम्फाल टुडे की हौजिक फाउबगी मपुंग ओइबा पाउ पीजेरी नुमित निनी चथगदबा 12 सुबा मणिपुर लेजिस्लेटिव असेंबली की अहुम सुबा मिफम गसीदगी चिंगमैरोंगदा लेबा असेंबली हॉल दा हौख्रे गसी अहोबा नुमिता मणिपुर की गवर्नर ला गणेशना महाकी वारोल असेंबली दा थमखी गवर्नर की वारोल दा मणिपुर दा लॉ एंड ऑर्डर की फिबम अमदे सिक्योरिटी की फिबम सिंथानिंगाई ओइना फगलकपा असिदा नुंगाइबा फावी हाइरदुना अनोबा चाही असिदा अइखोइना चंगसिलकपगा लोइनना मेंबर खुदिंगमक महै यानबा अमदे चौखटपा चाही अमा ओइरसनु हाइना याइफा पाउजेल पीखी ngasi की असेंबली मिफमदा मतम अमदा हाउस की मेंबर ओइरंबा मोइरांगथेम इबोहल सापम इबोमचा थौनाउजन बीरा ई बीरमणि चांदम मनिहार अदुगा मणिपुर लेजिस्लेटिव असेंबली की सेक्रेटरी ओइरंबा आईएस ताइश्रम अमदी सेक्रेटरी टेक्निकल ओइरंबा आरके अंगौसनाना लेखिदबदा हाउसना मिनिट अनि तुमिना लेप्तुना अवाबा फोंदोकपगा लोइनना स्पीकर टीएच सत्यभद्रना हाउस दा पुखलकपा लेखिद्रबा लुचिंगबा तरेट की अवाबा फोंदोकपगी वारोल चीफ मिनिस्टर नोंथोंबम बीरेना हौदोकी ऑपोजिशन की लुचिंगबा हानगी चीफ मिनिस्टर ओक्रम इबोबी याउना हाउस मेंबर कयानसु हाउस दा अवाबा फोंदोकपगी वारोल पीबदा सरुक याखी चांदेल डिस्ट्रिक्ट की चपिकारों पुलिस स्टेशन की मनुंग चन्ना लेबा फाइसी विलेज दा पोपी यानबा चटपदा मांगखिबदगी हौजिक फाउबा मफम खंगदना लेरिबा वीडियो पर्सनल एंड प्रेमानंदा मखाताना थिरुनबा ngasi थौबाल अमसुंग चांदेल डिस्ट्रिक्ट पुलिस की अपुनबा मियोय चामा कुंथ्राना साबा सिक्योरिटी टीम अमा ngasi मफम अदुदा खोंसानख्रे VDF and Pramananda Mankiba Tautok Asiga Mari Lena Semkiba JACga Ngarang Manipur Lenga Kayanakiba Matungina Ngasi Mapamaduda Akan Bamawonga Limit Mangani Kem Tokduna Tiruna Bagidamak Miyoy Chama Kuntrana Saba Thaubal Amasung Chandel District Police ki Apunba Security Team Asi Thakibani Thaubal District Police ki Oina Additional SP Operation Wangkhomba Okram Jana Luchingba Miyoy Humbujana Saba Security Team Adu Ngasi Ayuk District Asigi SP Jogesh Chandra Haubizamna थौबाल डिस्ट्रिक्ट पुलिस हेडक्वार्टर दगी लमथाखी सिक्योरिटी टीम मदुना लमथाद्रिंगै की ममांगदा एसपी जोगेश चंद्र हाउबिजमना सिक्योरिटी सिंगदा चटकदौरिबा मिशन असि माइ पाकना पांगथोकनबगीदमक पाउताक पिखी चांदेल डिस्ट्रिक्ट की ओइना एडिशनल एसपी ऑपरेशन एल अमरजीत लुचिंगबा टीम अदु चांदेल पुलिस हेडक्वार्टर दगी डिस्ट्रिक्ट असि एसपी हेमंत पांडेना लमथाखी रेतोनी मुक्तातोनी रूटीन वर्क ओइना मतम ड्रिल ने तौदिसे ड्रिल ने अदुगा मोय तौइदो मॉनिटर तौरिदो लोनो अरे मीडिया में आम लाकनी अदुगा तो को में आम लाउनी दीने चलगा कोई तो कोन तो लोय मंगानी तो कोई ड्यूटी तो फजना तौरगा कदाय कदाय तो कोई जीवे आम लोयना मखोय न उम बया बयो बयो दिनो सिनो जगा लो तकला अदुगी चलवा ममांग था जनवरी 19 दा मसागी मयुम मनाक्ता नोंगमैना कापतुना हातखिबा बीजेपी मणिपुर प्रदेश की एक्स सर्विसमैन सेल की कन्वेनर लाइश्रम रामेश्वर की मिहात कमरी लेना थौबाल पुलिस हौखिबा जनवरी 19 दा फादुना पुलिस कस्टडी दा लेरखिबा वांखै हिजम लेकाइदगी आरटीआई एक्टिविस्ट अमसु ओइरिबा एडवोकेट वाहेंगबम जॉय कुमार चाही 52 अपोक्पा लेखिद्रबा बिरमा ngasi थौबाल की सीजेएम कोर्ट ना जुडिशियल रिमांड दा जेल दा थाजिनख्रे आरटीआई एक्टिविस्ट जॉय कुमार ngasi थौबाल की कोर्टा पुथोरकनी हाइबा पाउ ताबदगी रामेश्वर की मिहात असिगा मरी लेना सेमखिबा जेएसी की मियोइसिंग अमदी थौबाल खेत्री लेकाई की नुपी मियामना कोर्ट थमजिलक्तुना मिहात पदा चेनबा वाहेंगबम जॉय कुमार बेल थादोकपा यारोय आरटीआई बु सेंदाल लंबी ओंथोकपा जॉय कुमार सीबगी चैराक पियु रामेश्वर की मिहाता मास्टरमाइंड ओइरिबा जॉय कुमार चैराक पियु हाइबा खोलाउ सिंसु लाउखी कोर्ट चंगसन किबा खोंजंग अरुदा सरुक याखिबी थौबाल खेत्री लेकाई मैरा पाइबी लुक की प्रेसिडेंट कुमनथेम सुमो देवीना पाउमी सिंगदा हाई रामेश्वर की मिहात असिगी मतांगदा मपुंग ओइना चेनरिबा अयेकपम केसोरजित के लोइनबी अयेकपम ओंगबी रोमिलाना पाउचे सिंगदा
Mihat asiga mari leinana phongdorakliba wafamsing adu mari leinadaba yumpham yaudaba ngaktani mi hatpada chenariba mi amabu mara laiti hairiba asi mahak masasu thongdok asida chenai haiba takpani maramaduna mahak pusu leigakna fabiduna chairak pibiyu haiki Vote again! Soja hari bami apa asigi nubi sina mahana khabar ki thongda phongora riba wapam sing asi yengagadi maha ase mihat pasida senare aduna mahak si mahak puju habi duna ahpachara bibiu aini mateng asina jai Manipur State Panchayat Parisad ki mihut kangbu ama Delhi da chatuna makhoigi tongan ba demand sing pibinaba Prime Minister ki office ta aiba cherol piduna wakat khre hauze Delhi da leiriba Manipur State Panchayat Parisad ki mihut kangbu adubu luchingliba parisad asigi State President MD Latif na Imphal today da phongdorakpada parisad asina hokiba January 18 faubada MG NREGA ki thadoktana leiriba senba chahi lisingani kumathoi kunithoi gi liabilities fund thadok pinaba Taruk Suba Panchayat election pangthoktana leiriba asi pangthoknaba amadi panchayata power sinabiyu haina ultimatum ama piduna khanghallabasu laingak asina thabak oina tawbiraktabadagi Delhi do chatuna wakatpagi khongjang asi changsinbani haiki Mahakna makatana hai parisad ki team asina Union Minister of State for Education and External Affairs R.K. Ranjan dasu aiba cherol ama piduna wakat khre hairi loinana makatana Union Minister RDNPR amasung Rajya Sabha ki MP Laisemba Sana Jauba unaduna wakat che piragani haiba wafamsu phongdoki Government engineer gi liability 2021-22 ki senfam tang kuntrama thoi phauda thadok piyo haina haijakiba adu thadok piraktabadagi aikoi January February ki tang amada gi Manipur thadok tuna Delhi da laktuna aikoi makha taba hariba sen thadok taba sigi damakta aikoi khangjing changjan ba haujare jikchu makha tana su changsil jakini na koi maruina akoi Manipur ki Union Minister अकोगी MP R.K. Ranjan निजरूरे अमदी अकोगी PMO ऑफिस ता प्राइम मिनिस्टर दा अकोई की मेमोरेंडम पिसंजरे अमदी मखाताना अकोई RDNPR श्री गिरिराज अकोई उननबा सेम साधुना लेजरी अमदी अकोगी इनिंगथौ सनाजावबा उननबा अमदी अकोई आउटर की MP पुनमक मखोई सिंगसे अकोई उनजकिनी अमदी मखाताना हरिबा सेंफम असी फंगनबगिदमक्ता अखोय हरिबा दिल्लीदा अखोय अदुमक थोंजों चंगसनबा लेप्तना अदुम चंगसनखिनि हायना थमजरी Scheduled Tribe Demand Committee Manipur STDCM na Meitai Bu Indian Constituency ki makhada Scheduled Tribe list chansinnaba mari leinaba document sing laingak asigi Chief Minister N Birena athubada warep loduna Central Government ta thagadabani haina ngasisu Kakching Khunau Kaithel da miyamna human chain semduna khongjang changsinkhre STDCM Kakching District Committee na Kakching Khunau da leiba club organization sing Maira Paibe lupsing amadi Kaithel phambi ima sing yauna changsinkhiba khongjang aduda miyamna Meitai Bu Yellow Furup asibu kanjanaba Scheduled Tribe list ta yauhannaba STDCM gi demand asi Lengak paibada yauriba Minister Singh MLA Singh pumnamakna sawatkani haikibadu leirabanina ngasidagi phamba horiba assembly mifamda chaba firem ama leibak miyamda khanghangadabani haiba kholau lauduna Kakching Khunauda miyamna khongchat amasu chatki Makhatana miyam aduna aikhoigi furup kanjanaba amata ngairaba lambidi Indian Constituency ki makhada Scheduled Tribe list ta chanba khaktana oigani haiba kholau kyasu lauki Khongjang aduda yaukhibi nupi singna Scheduled Tribe demand asi phangdriba fauba STDCM na changsilakba khongjang singda angamba thakta mapung phana sawatkani haiki Khongjang aduda STDCM gi luchingba sing amadi STDCM Kakching District Committee gi maruiba miyoi singsu saruk yaki Manipur Lengangna Cabinet Famduna Manipur gi mafam kharadagi yu sungba yonbagi leramba thingba lokthokhiba warep adu hadokadabani haina Coalition Against Drugs and Alcohol kada amadi lamdamasigi tongan ba imalup singna chatharakpa khongjang gi saruk among oina ngasi Imphal East District ki manung chanba Sana Sabi Lampakta All Manipur Women Social Information and Development Samaj Nupi Samaj Sana Sabi Khunai Kanvan Lup amasung kada ga punna khutsamnaduna
Leingakna yu sungba amadi yonbagi ayaba pikiba warep handu haina miyamgi oiba wakat mifam mama pangthokre. Wakan mifam aduda saruk yakiba miyam aduna Manipurda yu legalization tauba yaroi. Sarkar gi warep handu amasung yu dagi Manipur gi miyam kallu haiba kholausing lauki. Wakan mifam aduda saruk yakibi nupi samaj gi Secretary General P. Sobitana haikibada Manipur kunayasi Yuna kangkhong chairibasi amuk sungba yonbagi ayaba pirabadi hena khudong thibu oigani yugi chaitheng asi yumda lairiba nupi oibisingna hena khangani ima mayamna chahi kaya yugi mayokta laudana laklibasi sarkarna khangdriba karigino sarkarna yuyonba amadi sungbagi ayaba pikhiba warep adu aduba matamda handokadabani warep asi miyamna yaba ngamloi leingakna lokhiba warep asi handroktiba phawba khongjang changsin thigani haiki. Thawbal District ki Khongjom Sol Village da leiba Sloveland Public School lingkhat ki ba chahi kunmathoi surukpagi mapok kumon thoram ngasi school asi ki MP theater da wangtokre thoram aduda Thawbal College ki Associate Professor Nahakpam Ibobi Sloveland Public School ki founder Nahakpam Bablin Meitei Sloveland Public School ki Chairman Yandrembam Theboy amasung Sloveland Public School ki Managing Trustee and Pratimana Presidium Member sing oina saruk yaki Sloveland Public School ki founder Nahakpam Bablin Meitei na phongdokhibada Afaba Mahairoi Singh Puthokuna Iramdam Manipurbu Chawkhat Khongthangda Yangna Chatpa Ngamjaba amadi Laita Laira Singda Kharada Oirabasu Mateng Pangpham Thoi haiba Pandamda Sloveland Public School Manipur Miyamgidamakta Khallaga Hongdok Chakibani Adumoinamak School asi India ki contexta Khwaidagi Wangba Mahailoising ama oihanba haiba Pandam adudi fangdri adubu Iramdam asigi Miyamgidamakta leptana honakigani haiki Thawram adugi saruk ama oina tongan bahiram singda makok mathang laurakraba school adugi mahairoi singda citation medal amadi kudol sing tamduna pungning thawatki school aduda tamliba tongan ba furup ki mahairoi singna fazaraba nat ki jagoi isai sing utpa lining laishol gi oiba thawram pangthokpa founder member singa loina tinaramba ahal oiraba singda chaklen bijaba school asigi maikei digi amadi mahairoi singi maikei digi founder singda achamba kudol tambana maru oiba thawram sing oiki si kanamba mi kharadan akhoi laita laira kha anga khard mating pangbom thui hana khanma wakhal lam gal hoina sum setup store kodagi yam tamna amne school gi papa school lam gi wakhalon ji pulotana hong tu de link ki aduna hong tu de link ke school si matam do satri am damdi satra around 70 ma ido Bank of Baroda MU branch na Baroda Anubhuti program gi makhada local community service ki sarukama oina Khangabok Cherapur Kunawda leiba Public Library and Information Center da mamalyamnaba lairik sing mateng pangkhre Hauziki matamda e-book e-library da lairik sing paba yaragasu library room da lairik paba gi chatnabi mangkiba asidagi kharatang oirabasu kanba ngamnanaba lairik khara mateng pangbani haina Bank of Baroda MU branch ki manager Laishram Ratana phongdokhibaga loinana library da changduna matam gi thogliba thawdok wathok sing yauna lairik pabiduna ahenba loksing gyan phangminasi haiki Public Library and Information Center Khangaboki Maikei dagi Bank of Baroda MU branch ki staff singbu thagatba phongdokhi